Em ác thật gì ạ? Aku mẹ. Mẹ. Người bay này pizza gì cơ? Yang gì? Dạ. Cái đồ ghế màu. Không đâu em hao đi rồi. Anh mày hao rồi. Ngau pula nang uji kita. Punsigi ahan boina numit lagi sigi batse. Sise farming tawba yambang khokna chaba yabani noi try tawna pibirakpani. Si try tawjarake. Si grill tawdoine. Si sun dried tomatoes. Kamensinba nusada kangkhanbasiga taisallaga hauzik semjarage. Ahanbada masi khoi recipe se YouTube ta yingzaraga tawdoi sumaina sigi sweet chali Mangpulangku premzari masidi numit lagi makok to sunflower buds ne ko sise khoina nahan sweet corn gi farm da chatludo adu da mai sunflower su thau sungni na hapet lehawe ba da sise chaba yabani na pibira ko ne ba adu khoi punsi gi chaba yai ha su moina haira ga khang bane ba adu sise try tawjaraga recipe se khoina YouTube da thiraga tawbane ba Ado moina chariba pot tuka khoina chariba pot se khitang su kheti khenare aduga sai su chaba se ya doira su khangde ya roi doira su khangde ya da ba do yengzar ai ka sum anauba ni na khoi su ado ma'am mahau se tangdringai sida ipo media app ta anauba manipuri feature film awaiba mapu hayengdagi kapa horodoine ba at 5 August sidagi ado ma'am na ipo media app se download tawbidriba yaroga su tawsalbiro aduga subscription tawbiro anauba ma'am loina thagat pani sida mayamna yengning ba yengdriba anauba release tawba khotpa ayamba loida phangani trailer haifetang nangna thi lo chani he nang awaiba mapu manipuri feature film asi yengbini bagi damakta ipo media app install tawbiraga yengbiba yaragani Hariba film asi lakliba August kitang mga 2022 dagi kapa hawzaragani Manipuri feature film exclusive premiere show only on ipo media app buy and watch this movie at ₹100 only
ngasimak ipo media app asibu download tawsinbiu. ꯑꯋꯥꯏꯕ ꯃꯄꯨꯁꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯏꯄꯣ ꯃꯦꯗꯤꯌꯥ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕꯤꯔꯣ ꯃꯍꯥꯎ ꯌꯦꯡꯉꯁꯦ ꯍꯧꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯋꯥꯏꯠ ꯊꯣꯛꯂꯛꯀꯗꯕꯅꯦꯕ ꯈꯔ ꯂꯤꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯈꯔ ꯀꯨꯏꯅ ꯊꯝꯈ꯭ꯔꯦ ꯆꯥꯕ ꯍꯧꯔꯕ ꯃꯌꯥꯝ ꯁꯤ ꯆꯥꯒꯦ ꯍꯥꯏꯔꯒꯗꯤ ꯅꯧꯔꯤꯀꯥꯟꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯌꯥꯗ꯭ꯔꯕ ꯆꯥꯕ ꯆꯥꯔꯒ ꯌꯦꯡꯉꯣ ꯆꯤꯛꯑꯣ ꯕꯦꯔꯥ ꯅꯨꯃꯤꯠ ꯇꯥꯏ ꯄꯦꯀꯦꯠ 10 ꯄꯤꯕꯗꯣ ꯂꯩꯔ ꯑꯗꯨꯝ ꯆꯥ ꯁꯨꯃꯥꯏꯅ ꯆꯥꯗꯣꯔꯒꯗꯤ ꯅꯧꯔꯤꯉꯩꯗ ꯆꯥꯗꯧ ꯁꯤꯁꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯂꯩꯁꯤꯅ ꯁꯥꯠꯇꯣꯛꯄ ꯂꯣꯏꯔꯒ ꯈꯨꯏꯊꯔꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯍꯦꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤ ꯈꯔ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯑꯃꯨꯕꯁꯤꯅ ꯉꯧꯔꯤꯀꯥꯟꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕꯅꯦ ꯎꯕꯅꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯪꯒ꯭ꯔꯥ ꯃꯥ ꯑꯔꯧꯕꯒꯨꯝꯕ ꯅꯝꯃꯦ ꯃꯣꯏꯅ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯊꯥꯎ ꯁꯨꯡꯒꯅꯤ ꯍꯥꯏꯍꯧꯋꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯝꯊꯤꯕꯅꯤꯅ ꯆꯥꯁꯦꯅ ꯃꯣꯏꯅ ꯆꯥꯕ ꯌꯥꯕ ꯍꯥꯏꯕꯅꯦ ꯁꯤ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯅꯨꯃꯤꯠ ꯂꯩ ꯁꯤꯒꯤ ꯕ꯭ꯂꯦꯛꯀꯤ ꯄꯥꯔꯠꯁꯦ ꯈꯔ ꯀꯟꯖꯜꯂꯛꯑꯦꯕ ꯑꯗꯨꯒꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯆꯥꯊꯣꯛꯑꯒꯦꯗ ꯑꯗꯨ ꯍꯥꯎꯕꯅ ꯂꯣꯏꯔꯝꯅꯦ ꯃꯌꯥꯝ ꯃꯅꯝꯁꯤꯗꯤꯀꯣ ꯈꯨꯅꯨꯡꯁꯤꯅꯤ ꯃꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯅꯤ ꯑꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅꯒ ꯆꯥꯕꯅꯦꯕ ꯃꯣꯏ ꯁꯥ ꯏꯃꯥ ꯊꯣꯛꯂꯛꯇꯤꯌꯦ ꯆꯥꯕ ꯌꯥꯏꯀꯣ ꯃꯈꯨꯠ ꯁꯨꯃꯥꯏꯅ ꯎꯊꯣꯛꯇꯕ kaya sa paman. Kaya sa paman. ꯃꯔꯨ ꯑꯃꯅꯤ ꯑꯍꯥꯎꯕꯒꯁꯨ ꯌꯥꯎꯔꯛꯏ ꯄꯣꯠꯅꯤ ꯍꯣꯏ ꯅꯝꯕ ꯁꯤꯗꯤ ꯄꯨꯔꯥ ꯈꯥꯏꯔ ꯆꯥ ꯌꯥꯅꯤꯌꯦ ꯁꯤꯃꯥꯡꯕꯒ ꯆꯠꯄꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯄꯨꯔ ꯆꯠꯂꯣ ꯄꯣꯂꯤꯊꯤꯟ ꯃꯆꯥ ꯑꯃ ꯌꯣꯝꯃ ꯃꯀꯨ ꯍꯥꯞꯅꯕ ꯃꯔꯨꯁꯦ ꯃꯆꯥꯅꯦ ꯍꯥꯏꯕ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯎꯕ ꯁꯟꯐ꯭ꯂꯥꯋꯔꯗꯤ ꯆꯥꯎꯗ꯭ꯔꯥ ꯃꯣꯏ ꯁꯟꯐ꯭ꯂꯥꯋꯔꯗꯨꯗꯤ ꯑꯩ ꯃꯥꯏꯗ ꯍꯦꯟ ꯄꯥꯛꯑꯦ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯊꯥꯡꯖꯤꯡ ꯇꯨꯞꯄꯩ ꯃꯑꯣꯡꯅꯤꯅꯦ ꯑꯦ ꯄꯨꯂꯞ ꯌꯣꯠꯁꯟꯈ꯭ꯔꯕ ꯃꯊꯤ ꯐꯥꯏꯕꯗ ꯌꯨꯔꯅꯤꯗꯣ ꯌꯨꯔꯣꯏꯍꯦ ꯊꯣꯠ ꯂꯥꯎꯔꯤꯗꯤ ꯃꯤꯁꯦ ꯃꯈꯟ ꯃꯈꯟꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇ꯭ꯋꯤꯁ ꯑꯃ ꯍꯥꯞꯀꯦ ꯆꯦꯡ ꯎꯃꯣꯛ ꯁꯣꯁꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯇꯧꯖꯈꯤꯕꯗꯨꯅꯦꯕꯀꯣ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯩꯁꯤ ꯄꯨꯔꯥ ꯐꯨꯜ ꯕꯣꯇꯜ ꯄꯨꯔꯛꯄꯅꯦꯕꯀꯣ ꯁꯤ ꯆꯥꯛꯀ ꯀꯩꯝ ꯅꯠꯇꯕꯤꯗꯅꯦ ꯆꯥꯛꯀ ꯑꯗꯨꯝ ꯅꯥꯀꯟꯗ ꯍꯩꯗꯣꯛꯑꯒ ꯇꯛ ꯇꯛ ꯇꯧꯔ ꯆꯥꯕ ꯑꯩꯁꯨ ꯂꯧꯔꯣꯏꯒꯦ ꯈꯜꯂꯝꯕꯅꯦ ꯂꯩꯔꯣꯏꯒꯦ ꯈꯜꯂꯝꯕꯅꯦ ꯂꯩꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯒꯦꯕ ꯑꯩꯗꯤ ꯌꯦꯡꯉꯣꯏꯕ ꯅꯪꯅ ꯆꯥꯗꯣꯏꯗꯣ ꯃꯣꯔꯣꯛ ꯉꯥꯛꯇꯅꯤꯀꯣ ꯈꯪꯒꯗꯕ ꯑꯃ ꯌꯥꯝ ꯍꯥꯞꯄꯗꯤ ꯉꯝꯖꯔꯣꯏ ꯃꯌꯥꯝ ꯁꯣꯏꯗ꯭ꯔꯦꯗꯣ ꯅꯪ ꯅꯍꯥꯟ ꯁꯥꯗꯕ꯭ꯔꯣ ꯁꯥꯏ ꯑꯩꯗꯤ ꯃꯦꯠꯂ ꯃꯦꯠꯂ ꯆꯥꯔ ꯄꯤꯠ ꯄꯤꯠ ꯊꯣꯛꯂꯛꯑꯦ ꯉꯁꯤꯗꯤ ꯁꯝꯖꯟꯕꯒꯤ ꯆꯥꯡꯗ ꯏꯕꯥꯅꯤ ꯇꯦꯕꯜꯕꯨ ꯄꯨꯊꯣꯔꯛꯇꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯗꯤꯜ ꯂꯦꯜꯂꯒ ꯆꯥ ꯌꯥꯏꯌꯦꯅ ꯇꯧꯅꯤꯗ ꯃꯣꯔꯣꯛꯁꯤꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯃꯣꯔꯣꯛ ꯁꯥꯖꯔꯛꯑꯒꯦ ꯌꯥꯔꯅꯤ ꯑꯩ ꯅꯪꯒ ꯍꯥꯏꯔꯛꯑꯁꯨ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯤꯗꯤ ꯋꯥ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯁꯤꯗꯤ ꯑꯩ ꯆꯨꯖꯥꯛꯀꯤ ꯃꯍꯥꯎ ꯍꯥꯏꯐꯦꯠ ꯆꯪꯉꯦ ꯆꯪꯉꯤꯀꯣ ꯄꯤꯠ ꯄꯤꯠ ꯀꯥꯞꯁꯜꯂꯤꯅꯦ ꯃꯥꯏ ꯈꯨꯆꯥꯁꯤꯅꯕꯨꯗꯤ ꯍꯥꯎꯋꯦ ꯑꯩ ꯈꯨꯆꯥꯁꯤꯅ ꯅꯨꯃꯤꯠꯂꯩ ꯃꯔꯨ ꯈꯣꯛꯄ ꯇꯜꯂꯛꯄꯒꯤ ꯀ꯭ꯔꯧ ꯀ꯭ꯔꯧ ꯁꯩꯍꯜꯂ ꯐꯨꯛ ꯀꯥꯝꯕꯗꯣ ꯑꯩ ꯈꯨꯆꯥ ꯑꯣꯏꯅꯝꯕꯅꯤ ꯄꯦꯁꯦꯟꯁ ꯇꯝꯕꯒꯤ ꯁꯤꯁꯦ ꯄꯤꯖ ꯌꯥꯅꯤ ꯈꯪꯕ꯭ꯔꯥ ꯑꯃ ꯉꯥꯏ ꯉꯝꯗꯕ ꯃꯤꯁꯤꯡꯗꯣ ꯄꯣꯛ ꯄꯣꯛ ꯆꯥꯛꯄ ꯃꯤꯁꯤꯡꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯥꯔꯀꯦꯒꯤ ꯃꯤꯁꯤꯡꯁꯦ ꯄꯣꯛ ꯆꯥꯛꯄꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯗꯗꯧꯅꯒ ꯆꯥꯛꯄꯁꯤꯗꯤ ꯂꯣꯏꯔꯦ ꯁꯤ ꯅꯨꯡꯉꯥꯏꯖꯦ
ꯑꯩꯈꯣꯏꯅꯤꯗꯤ ꯗꯤꯜ ꯂꯦꯜꯂꯦꯅ ꯃꯌꯥꯝ ꯍꯣꯠ ꯁꯣꯁ ꯆꯦꯂꯦꯟꯖ ꯚꯣꯠꯀꯥꯗ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯗꯦꯠ 20ꯗꯅꯤꯀꯣ ꯃꯌꯥꯝ ꯀꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯇꯣꯏꯅꯦ ꯕꯤꯠ ꯑꯃꯅꯤꯁꯤꯗꯤ ꯁꯨꯝ ꯍꯧꯒꯠꯂꯛꯑꯦꯅꯦ ꯍꯧꯒꯠꯂꯛꯀꯅꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧ ꯌꯥꯅꯤ ꯑꯃꯃꯝ ꯄꯤꯠ ꯄꯤꯠ ꯃꯦꯠꯂꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯍꯟꯗꯛ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯚꯤꯗꯤꯑꯣꯒꯗꯣ ꯁ꯭ꯋꯤꯠ ꯀꯣꯔꯟꯗꯣ ꯌꯣꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯁꯦꯡꯒꯥꯒꯤ ꯚꯤꯗꯤꯑꯣꯒꯗꯣ ꯄꯣꯠ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯕꯈꯩꯗꯣ ꯃꯍꯥꯎ ꯌꯦꯡꯕꯤꯕ ꯂꯩꯕꯤꯕꯁꯤꯡꯗꯣ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯕꯥꯏꯅꯤꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯁꯣꯏꯕꯗꯒꯤ ꯅꯨꯃꯤꯠꯇꯣ ꯍꯧꯍꯧꯗꯕꯒꯨꯝꯕ ꯈꯤꯇꯪ ꯁꯣꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕ ꯉꯝꯕ ꯀꯅꯥ ꯂꯩꯒꯦ ꯂꯣꯏꯅꯃꯛ ꯁꯣꯏꯒꯜꯂꯦ ꯁꯨꯞ ꯊꯨꯝꯗꯨꯝꯗ ꯍꯥꯏꯔꯛꯑꯦ ꯁꯨꯝ ꯃꯥꯏ ꯈꯨꯍꯥꯏꯗꯣ ꯌꯥꯝ ꯄꯦꯟꯗꯕꯗꯣ ꯃꯥ ꯌꯥꯝ ꯄꯦꯟꯅꯅꯤ ꯍꯥꯏꯔꯛꯏꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯣ ꯆꯥꯔꯨꯕꯗꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯂꯩꯔꯤꯕ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯂꯩꯒ ꯆꯥꯛꯀ ꯇꯣꯠ ꯆꯥꯁꯦ ꯁꯤꯗꯤꯅꯦ ꯀꯅꯥꯅ ꯐꯖꯅ ꯈꯣꯛꯄꯤꯔꯒ ꯄꯨꯂꯞ ꯁꯥꯏꯔ ꯆꯥꯅꯤꯡꯉꯤ ꯑꯗꯨꯑꯣꯏꯗꯤ ꯑꯣꯏ ꯅꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯎꯔꯝꯅꯤꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦꯀꯣ ꯁꯨꯝ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯆꯥꯕ ꯌꯥꯏ ꯀꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯇꯧꯒꯦ ꯃꯍꯥꯎꯗꯣ ꯁꯨꯝ ꯇ꯭ꯔꯥꯏ ꯌꯥꯝ ꯇꯧꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯃꯤ ꯑꯈꯪꯕ ꯃꯤꯁꯨ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤꯌꯦ ꯍꯣꯏ ꯁꯦꯝꯕ ꯁꯥꯕ ꯇꯟꯕꯗꯤ ꯑꯗꯣ ꯃꯊꯪꯗꯗꯤ ꯀꯣꯠꯂꯒ ꯆꯥꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯗ ꯆꯥꯔꯛꯀꯦ ꯆꯥꯈꯤꯁꯦ ꯆꯥꯒꯤꯁꯦ ꯁꯟꯐ꯭ꯂꯥꯋꯔ ꯊꯥꯔꯁꯦ ꯑꯣꯏꯅ ꯑꯆꯧꯕ ꯆꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯩꯔꯛꯑꯦꯍꯦ ꯁꯨꯝ ꯆꯥꯔꯛꯄꯗꯩ ꯈꯨꯊꯨ ꯑꯃ ꯇꯧꯔꯛꯑꯦ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯌꯥꯅꯤ ꯌꯥꯅꯤ ꯃꯔꯨ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯃꯥꯡꯍꯟꯅꯗꯕꯤꯗ ꯂꯣꯏꯔꯦ ꯇꯣ ꯃꯌꯥꯝ ꯇꯣ ꯂꯣꯏꯔꯦ ꯑꯩꯗꯤ ꯈꯨꯕꯥꯛꯇ ꯑꯣꯏꯅ ꯂꯣꯏ ꯍꯥꯞꯇꯣꯛꯈ꯭ꯔꯕꯅꯦ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯅ ꯆꯥꯟꯅꯗꯕ ꯑꯉꯛꯄ ꯆꯤꯟꯖꯥꯛ ꯀꯩꯀꯥ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣই ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯗꯤ ꯃꯍꯥꯎ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯊꯤ ꯆꯥꯕꯤꯌꯨ ꯑꯗꯨꯒꯨꯝꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯨꯃꯥꯏꯅ ꯃꯍꯥꯎ ꯌꯦꯡꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯃꯌꯥꯝ ꯃꯇꯨꯡꯗ ꯌꯥꯝ ꯑꯍꯥꯎꯕ ꯃꯊꯦꯜꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯝꯄꯣꯁꯅ ꯄꯅꯦꯝꯖꯔꯤ